ngasi numida wairam phongkhiba tongan manipuri se phongsing amasung thokhiba thawdo wathoksingdagi maroibi i pausing myamna thamjagi ahanbada koki militant singda amadi kadangband part 1 nongmei kapsilaktuna landarakh kadangband part 1 gi khunja kya ahingda lanjenakre haukiba me ahumdagi hawduna manipura thokliba kangluk irang asiga mari lainana matam khara kangluk ani gi marakta khut thoknabagi thawdoksing tarudraba matung ngarang numidang wairam pung mari makhairam taba matamda khulai matik sana paiba koki militant singna Imphal West ki singda amadi kadangband part 1 nongmei kapsilaktuna landarakh khunja kya ahingda lanjenakre hari Presna phangma pawgi matung ni di matam khra nongmei kapnabagi thawdoksing leploraba matung ngarang numidang wairam pung mari makhairam taba matamda Kangpokpi district ki Kangsup police station konba kharam baiphai khulromdagi Imphal West district ki singdaromda nongmei kapsinduna landarakre loinana numidangi matamdana kadangband part 1 koki militant singna nongmei kapsinduna landarakre hi thawdo si lamsang police station gi manung chanba Kangsup singda lambigi apun lok turel manakta liba smart talk school mamang gi lambi de thokibane ngarang numidang pung taraga minute kulom taba matamda apaba makhal gi kulai paiba koki militant singna geljang manakta liba kungni thoi suba sam rifles ki kemaya gi sing lambi dagi kumthraklaga smart talk school lom dagi kadangband tamna nongmei round kya atat akham leitana kapsilakhibani madura mapu madura mathau tawduna leriba tare suba manipur rifles ki personal singnasu handru nongmei round kya kaphi nakalani gi marakta minute kulom nongmei kapnaraba matung Imphal West district police ki SP amadi kungni thoi suba Assam rifles ki company commander ga pau fauraba matung nongmei kapnabadu lepkhi hari thawdo oduna maram oiraga kadangband makhalekai de leiba miyoi sing numidang lanjinakhi adominama thawdo odura thoidokpo asu apanamadi mi simina yawbagi pawti lekhithi thawdo osina maram oiraga maike edom da hauji tension leiri khunja sing sapagadaba mafam singda phibam siamduna khulngakpagi thabaksu sathari hairensu pawsta makhatana phongdurakli makasa tharap poina to papawmna Bishnupur district ki SP office solon sinduna nupi singna khongjang sangsingkhre SP toina sinbabu yaningdaba phongdoktuna hayengdagi tidim lambi matam kaktaba ban tawgadori ngasi Bishnupur district ki tungan ba mafam kayadagi lakpa nupi kyana Bishnupur district ki SP office gate solon sinkhibaga loinana lambi thingjinduna Bishnupur gi SP Roni mayengmam sakhibi yaru hena khongjang sangsingkhre miyamgi khongjang adubu Fathanab SP Roni masamak thulaktuna lenga ki order ni haina ima ibel singda haizaraba matung sakhi makhatana mahaku taresuba MR gi commandant officer oina transport tawkhiba bu yaningdaba phongdoktuna tidim lambi da lakpa gari achat woksing tidim lambi gi Bishnupur singdong Kokspai lamkhai naso lamkhai fubala amadi sunu sipai da lambi thingjinduna khongjang sangsinghi seraksida hausik oiriba lamdamasigi irang manungda Bishnupur district police ki SP toina hongdok hongjin tawribasigi matangda yaningdaba phongdokpaga loinana hiramasigi matangda sab saba ma miyamda khangandrabadi hayengdagi tidim lambida matam kaktaba ban tawragani hainasu lauthokre wafamasi Bishnupur district apun malup ki secretary T Bikramna permission unaba ma da haikibani makna hai ngahak leitana Bishnupur district police ki SP hongdo hongjin tawbasina miyamna amadi district asida thokpa thawdo wathoksingda akaiba kya pire haujuk lakadoribi SP asina kayam kuina thamgadoriba no haina sangkhi amaramda Bishnupur district ki superintendent of police Roni Mayengbam transport awu yaro haina laingakta taksiladuna irengbam apun mamaira pai bilum sinduna irengbam mapan kangjibung community hall miyam goiba wakat mifam satakre wakat mifam adur SP Roni Mayengbam transport awu yaroi SP Roni ki transport order khutak takadabni logi ethics nga na satpa Roni ni haiba slogan thaba play card kya sejanaba loinana kholaw kya slokhi khongjang aduga mari leinana maira paibe mana phungdurakibada haugiba thani humasida Bishnupur SP ni hum singkhre masi lenga ki karamba thoksinno masigi aron be agenda karino SP Roni Mayengmam hausik thokli birang si nemthana bukana honabada asabu thodang loribi SP ni maram sina lenga na athubu matamda SP Roni ki transfer order kakthalo ma ku Bishnupur district police ki SP amu oina adumak thambikho lenga na miyam gi wata bidrabdi makhal makha kya gi khongjang changsangani maduda thulakpa abapata gi daita lenga na pugadabni swaikhe amaromdana Bangalore mahitam libi Manipuri nupi masa amabu koki mahiroi singna otpi naibibi gi thawdok thigana ba khankhre Bangalore mahitam libi Manipuri nupi masa amabu maphamadru leiba Manipur gi koki mahiroi krana otpi naibibi gi thawdok thigatuna matik saba thabak lokhanaba Manipur Commission for Protection of Child Rights MCPCR na Karnataka State Commission for Protection of Child Rights KSCPCR da ayib sirol thadno khankhre sirol adu da haidibadi haukiba August kungo homdo yum sakesa numiki nungthil pung mangarum tapa matamda Bangalore gi St Agnes Hostel Bendor da leiraga
Saint Agnes College class 11 science tamlibi Impal East ki top me lekai iril mapal levi Manipur gi mitai mahiru nupi masa ma bo hostel aduda laiminari bi Kuki mahiru amana lusing duna phubi saibi bamadi ngang dun otpi naibi khibi gi thabak sathre habi gi pau commission media gi kuthang da khangmamle thaudo osu gi matang thigatuna matik sab akan ma thabak lokona ba Manipur Commission for Protection of Child Rights MC PCR gi chairman Pralatpa Manibabu Sharmana Karnataka gi State Commission for Protection of Child Rights ta ngarang aibisi role thadro khan kibene wakachi role aduna makhata na palibidi hauju Manipur thogdiba kangluk irang asina maram oiraga mahairoi ani ge marakta thogdiba thawdo asina irang asi hena sakthorapa yai maram aduna commission angang singidam piriba hak sing ngakpi senbiduna matungna siguma thawdok sing thoktana ba maram saba thabak sing lokhatpiu loinana thawdo asige mari leidana lokhatpa thabak thoram singi matangda Manipur SC PCR report ama tharak nabigi wafam sapali amaramna thawdo asiga mari leindana MC PCR gi chairperson PS Manibabu Sharmana victim gi yumda satuna imung manungi miyoi sing unadun awabda sru gya khre sohaidi amaramdana nongmei taruk marukun ngani pan fagat khre Manipur thokliba pamdaba thawdok sing asiga mari leindana security force na local section thorangi saruk am oina ngarang Impal West Impal East kaksing kangpok pmadi Thabal district ki tungan mafam sing operation satakhrari operation adu Impal West amadi Impal East tagi nongmei taruk kapi yari ba maru kuntra ga nipan bom nipan fagat pangamle hari loinana tungan mafam samaga kungo humdoida hangdok pa check post sing da lo thugai ba miyoi lising amaga songa ga marf ko matoi fagat pangamle haide ni su pawus na makhatana su phungdorakli Amaramdana Manipur gi irang si thijinna ba sem kiba SIT da Madhya Pradesh ki IPS officer ohum yawgadori Manipur thokliba hingsa gi thagdo si CBI da thijin hanana ba Supreme Court ki yathang matung ina sem kiba SIT da Madhya Pradesh ki Special Investigation Team IPS officer ohum yawgadori CBI gi Special Investigation Team da yawgadori ba IPS officer ohum adudi kumja English singaniga taraga manga BS ki IPS officer Asutosh Bagri Sipuri gi Taranipan Suba Battalion Leramba Alok Kumar Singamadi Madhya Pradesh Police Headquarters da Women Safety gi in charge oina Leramba Additional IG Rajiv Mishrani Police Officer ahomasi CBI gi akhanaba timasi da kayam koina mathau tawgadabano haiba sapsaba matam lepthre Bhopal posting lebe Inspector Nitu Tripathi su CBI gi timasi da yawnaraba khankhre Supreme Court ki matung inadi CBI na sathagadori ba thizin begi thaba sida tongan state singdagi DSP gi rank ta lebo officer manga yohon begi wapam pali officer singa sina makoi gi khangjaba haijaba singa du sejina du Manipur gi irang asiki mari lainana thizin humjin begi thaba asida CBI gi mateng pangna bo wapam pali bani loinana CBI da sinaga da case singi matang da thizin begi thaba sathana ba tongan ba SIT nifu ga nithoda sinaki ba laire haire ni spaw sida phungdorakli atopa pawmana Proxo case the CNA Bamuema Kap to Halamle, Repis Kangemum Sanjoy RPF na Hatpani Hina claim to Rakre. Mazakang the Vakulai Pai Bisina, Masagi, Mayum the Gifa on a Puki Bamuema, no main Kap to Halam Lady. Taudo singer say you Angan Bapung Anirum Tabam, Matam the Kumbi police station Manung Sanba, Kumbi Kuga Wang Maturel Mapalo to Kipani, Lake Hidrabamu Edukimamin Kangemum Sanjoy say Kuntraga through Apokwa case, Manglim Kawi. Kombi setipur maning lai kai dekini maki masada nongmei maru ani pan bagi dapam lerame asiwak sak thawdok phom dagi kombi police ki kambuna lokalaba matung rims ki medial sang thamkhradi thawdok sigi matang na monak nak miyoi sing gi phamu paw gi matung inadi sakang daba sing na nongmei na kap tuna halam laba sanjoy su kumja english sing ani gi taraga ni pan masagi sai taraga turuk khak ngai dibi nupi masa ma bu ikai khumna ba manghal le haibigi proxo case amaga mari leinana jail leiroba misa amani ma ngarang masagi mayum tumnu leiringa sakhangdaba kulai paibisina masagi mayum fadana pokibin haidi amaramda sanjoy haidiba miyesi nupi phamlanabagi dama RPF na CBG serak PBG matungina hatpani haina aina thingraba Manipur gi lahorlu basigi assistant secretary publicity gi thawpuriba bamkimna press thok sirol manasu haidi sirol sin hai inkumja lising ani ga kungani thoigi September taragani thoida nupi masa amabu phamlana bada hakthengna sena badagi RPF na CBG serak pi rehna lakthuki ba hangemam sanjoy singa LIS athu LIS pambai sai kungani pan apopo case manglem ba singa kombi setipur ward number 2 Bisnupur district pi khibagi serak ki matung ina English singa ni ga kungo humdoi August kunga taruk ta RPF na hatpani
Seolsin hai nongmei sizinaduna kian khangalaga namduna nupi macha amabu phamlanabagi khudam changnam punamak leiraba miyoy amabu police na faraga wayelduna moralgi matungna phangphom tokpa sarak pibagi mahutta khunaidu khudong thiraba miyoy ama moralitaba amagumna miyam marakta leibagi thawdos lamdam sidadi anawbana te hairi Seolsin hai iramdam sida tahai oheidaba crime kya ama thulok misa miyamgi punsida aki tujungba pokhalibasi lawlam laingakpa India gi yaitong khamnongba misang laibasinggi to oiba laws na thukanbani masina maram oiduna aikhoi khunai da thokliba makhal kya gi crime sing mi hatpa nupi ge kai khumnaba namja nam theknaba mayai ka ba polam drug trafficking da sienaba moraleba criminal kya serak phangduna nan thokli amasum moralaitaba gum bel thadoktun lari maduna ngasidi aikhoi gi imang makta yamlaba mayai ka ba polam drug loinana pharaba miyoi kya phangpham tokpa serak phangdana lari Loan yadaba me kaba pulam yuan bigi wayel sathaduna serak phangbigi mota moralite mi amagumna thadorak labanina thawong asida sienraba miyoishin akiya khang leitana mayai kaba pulam yuan bigi lamda khuchau tharak panang asidi khunai sida mayai kaba pulam laisuraba miyoi kya lehenduna mating leitaba khunai mo hele loinana mayai kaba pulam yuan madigi phanglakpa sielna senjau paiba oiraba drug mafia singna senjau thadaduna leibaki politics ta yaukhilaktuna power politics tawrakpati ngasi iramda masida su arubu wathok leiraklibisni masiguma mathong huktaba India gi loan criminal singu kankhatuna thamana khunai sida karigum amagi wathok thulakpa matamda mob lynching thulaknaba maram oheli swairi amaramdan August 19 bu National Space Day haina palan tawragani Bikram Lendra Madi Robert Prince Takiba Thagilemaid Shiba Shakti Point Haina Minton India gi Lunar Space Mission Amo in Indian Space Research Organizations ISRO na thagat kiba Chandrayaan 3 na August 19 da Thagilemaid asoyangam yauduna takiba dubu leba asigi puari mo oina numit asi National Space Day haina palan tawragan haina Prime Minister Narendra Modi na lakthokre Chandrayaan 3 na Thagilemaid mai pakna takiba sida nungaiba phongdokladuna Prime Minister na Bangalore ISRO gi scientist sing wa ngangladuna August 19 bu National Space Day haina palan tawna bi wopam silok thokibne ngasi scientist sing unaba da wa ngangladuna Prime Minister na hai ISRO gi scientist sing na laingang na sangsilakliba Make in India gi khongjang asi Thagilema yole masimak scientist sing gi asobo singthani hoiba thaba mane handak organization asina thagatliba Chandrayaan 3 na takiba Thagilema du Shiba Shakti haina khangnaragani Bangalore da leiba ISRO Telemetry Tracking and Command Network Mission Control Complex the scientist sing da wangang latuna hai Chandrayaan 2 na crash landing tokiba Thagilema du na Tiranga point haina khangnagani haina sulak thoke mang hai Chandrayaan 2 na hokiba sai English ngani ga taraka mapana Thagilema da khungul takibani India gi lunar mission mai pakpa sigidama nupi scientist singi asabu thawdang yaw haina singtaki India gi Chandrayaan 3 na Thagilema da mai pakna takiba dugidama ISRO gi khangbu dubu thagat phongdok nabagidama Prime Minister Modi na Greece amadi South Africa gi khongsat hek halakpaga Bangalore satuna scientist singa unakibani masi magna ISRO gi headquarter da hek thunglabaga ISRO gi chairman is Somanat yawna official singna harawtiam okay na su pawsda su makata na spalakli amaramdana Business Advisory Committee gi mifam pangthokre Manipur miyam gi apam gi matungina thasi ki kungama panna phamgadori batarani thu suba Manipur Legislative Assembly gi marirak suba nongju mifam gi damakta Manipur Legislative Assembly gi Business Advisory Committee mifam ngasi ayuk pung 10 tabam tamna pangthokre mifam maduri Assembly gi session no makaki oina pangthoknaba lemna khraidi Manipur Legislative Assembly gi Business Advisory Committee si Speaker TS Saitrabatana Chairman oibaga loinana State Minister N Beren Minister Awangbu Niumai TS Basanta Kumar MLA Okram Ibobi Abdul Nasir Amadi and Khayasina member oiribini swahidi amaramdana dengue gi case ani ga taraga manga sure kang sandok pulaina makhalamu oiriba dengue na maram oidun lamdam sida hawkibni to kaaba numita miyoi ama laikanaba ngamdana laikhidabaga loinana hawzik miyoi sani ga taraga manga na laina asina nare Official oiba report amagi matung inadi hawkibni to kaaba numita dengue na maram oidun laikhidaba miyoi du Thawbal district ki Yeripok Yambem degi sanabam ibung sakawi hausu dengue lai sat asina miyoi sani ga taraga manga na bagi lekanari miyoi singa sigi manung Imphal West district ki miyoi samaga kungo humdoi Imphal East da miyoi kuntragani toi Bisnupur da taraga taruk Sandel da ani Tenopal da mari Susampur da mari Thawbal da taraga mapan Kangpokpi da manga Kaksing da mari eduga Noni amadi Senapati district da miyoi amamamni hari
ꯑꯄꯨꯟꯕ ꯗꯤꯁꯇ꯭ꯔꯤꯛ 13 ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯀꯦꯁ 119 ꯂꯩꯗꯨꯅ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕ ꯄꯥꯟꯗꯝꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯑꯦꯁ ꯔꯟꯖꯟꯅ IDCF ꯂꯣꯟꯆ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡ ꯃꯤꯌꯥꯝꯅ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯗꯣꯛꯅꯕ ꯑꯄꯤꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯁ꯭ꯋꯥꯏꯗꯤ ꯑꯃꯔꯣꯝꯗꯅ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯋꯤꯄꯔꯁꯤꯡꯅꯁꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯧꯒꯠꯀꯅꯤ ꯁꯐꯥꯏ ꯀꯔꯃꯆꯥꯔꯤ ꯁꯪꯘ ꯃꯅꯤꯄꯨꯔꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 6ꯇꯒꯤ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯟꯗꯨꯅ ꯀꯧꯔꯤꯕ ꯁꯤꯁ ꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯅꯁꯨ ꯁꯦꯅꯤꯇꯔꯤ ꯋꯥꯔꯀꯔꯁ ꯁꯐꯥꯏ ꯀꯔꯃꯆꯥꯔꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯕ꯭ꯔꯥꯟꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯁꯐꯥꯏ ꯀꯔꯃꯆꯥꯔꯤ ꯁꯪꯘ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯕꯨ ꯁꯧꯒꯠꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯒ ꯂꯣꯏꯅꯅ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯄꯤꯕꯤꯗꯅ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯔꯨꯑꯣꯏꯅ EPF ESIC ꯌꯥꯎꯕꯤꯗꯅ ꯊꯝꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯃꯗꯤ ꯆꯍꯤ 60 ꯁꯨꯔꯛꯄꯗ ꯄꯦꯟꯁꯟ ꯐꯪꯒꯗꯕ ꯀꯌꯥꯃꯔꯨꯝ ꯐꯪꯂꯣꯏꯗꯕ ꯑꯁꯤꯅ ꯇꯉꯥꯏꯐꯗꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯁꯧꯒꯠꯄꯅꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯇꯉꯥꯏꯐꯗꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ PLM PAL ꯑꯃꯁꯨꯡ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁ ꯑꯃꯔꯣꯕꯥꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 19 ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗꯤ ꯍꯧꯗꯨꯅ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯜꯗ ꯆꯥꯏꯜ ꯑꯦꯟड ꯋꯨꯃꯦꯟꯁ ꯏꯟ ꯄ꯭ꯔꯖꯦꯟꯁ ꯀꯟꯐ꯭ꯂꯤꯛ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯗꯨꯅ ꯊꯋꯥꯏ ꯀꯌꯥ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯁꯤꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯃꯗꯤ ꯍꯤꯔꯝ ꯀꯌꯥꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯏꯔꯝꯗꯝꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗꯁꯨ ꯄꯜꯂꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ